ꯃꯌꯥꯝ ꯃꯣꯏꯒꯤ ꯆꯦꯅꯦꯜꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯏꯄꯥꯝꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃꯒꯤ ꯍꯩꯖꯤꯡꯄꯣꯠ ꯌꯥꯎꯕ ꯆꯠꯀꯗꯣꯏꯅꯦꯕꯀꯣ ꯑꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯌꯥꯝ ꯊꯦꯡꯉꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯄꯨꯡ 5 ꯇꯥꯗꯣꯔꯦꯕꯀꯣ ꯑꯗꯨꯅ ꯊꯦꯡꯉꯦ ꯆꯠꯂꯁꯤ ꯃꯌꯥꯝ ꯑꯗꯣ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣꯗꯣ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯝ ꯂꯧꯖꯔꯛꯀꯦ ꯇꯧꯕꯅꯦꯕꯀꯣ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯀꯣ ꯑꯆꯥꯄꯣꯠ ꯈꯪꯗꯦ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯑꯆꯥꯄꯣꯠ ꯂꯧꯕꯤꯔꯤ ꯕꯕꯥ ꯆꯥꯅꯕ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯌꯧꯔꯦꯕꯀꯣ ꯏꯄꯥꯝ ꯌꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯄꯥꯝꯒ ꯅꯛꯅꯔꯦꯕꯀꯣ ꯍꯩꯖꯤꯡꯄꯣꯠ ꯇꯧꯔꯤ ꯃꯐꯝꯁꯦ ꯑꯗꯣ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯉꯝꯈꯤꯒꯦꯅ ꯆꯪꯉꯛꯄꯅꯦ ꯑꯩꯈꯣꯏ ꯕꯥꯒ ꯗꯥꯡꯉꯣꯒ ꯁꯤꯗ ꯇꯨꯝꯃꯝꯃꯤꯁꯦ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯕꯥꯁꯦ ꯅꯥꯔꯒ ꯂꯩꯕ ꯅꯨꯃꯤꯠ 2-3 ꯁꯨꯔꯦ ꯅꯍꯥꯟꯗꯩ ꯑꯗꯨꯝ ꯅꯥꯔ ꯂꯩꯕꯅꯦꯕꯀꯣ ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟꯅꯦꯕ ꯑꯩꯈꯣꯏ ꯕꯥꯁꯦ ꯑꯗꯣ ꯍꯟꯗꯛꯅ ꯍꯦꯟꯅ ꯈꯪꯁꯣꯟ ꯁꯣꯟꯖꯜꯂꯦ ꯑꯗꯨꯒ ꯈꯪꯗꯦ ꯌꯩꯔꯣꯡꯁꯨ ꯃꯌꯥꯝ ꯊꯨꯡꯉꯦ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯃꯣꯏ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯕꯨꯡꯉꯣꯁꯨ ꯌꯩꯔꯣꯡ ꯊꯨꯡꯉꯦ ꯗꯥꯡꯉꯣ ꯅꯪꯅ ꯃꯔꯣ ꯑꯃ ꯅꯪ ꯆꯤꯆꯦꯒ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯌꯥꯏ ꯆꯠꯈ꯭ꯔꯁꯤ ꯑꯉꯥꯡ ꯅꯪ ꯔꯣꯃꯥꯟꯁꯇꯣ ꯊꯥꯛ ꯋꯥꯡꯃꯜꯂꯤꯀꯣꯅ ꯈꯨꯠꯄꯨ ꯁꯝꯅꯕꯋꯣ ꯑꯃꯕꯨ ꯇꯧꯕ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯩꯖꯤꯡꯄꯣꯠ ꯃꯐꯝ ꯌꯧꯔꯀꯥꯟꯗꯁꯨ ꯅꯝꯖꯔꯛꯀꯦꯕꯀꯣ ꯁꯝꯁꯦ ꯂꯣꯏꯅ ꯈꯣꯏꯒꯔꯦ ꯑꯥꯗꯩ ꯇꯤꯡꯍꯟꯖꯔꯛꯄ ꯌꯥꯔꯦ ꯈꯪꯉꯦ ꯌꯥꯔꯦ ꯑꯩ ꯆꯥ ꯂꯣꯜꯂꯨꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯕꯕꯥꯒ ꯗꯥꯡꯉꯣꯒꯤ ꯆꯥ ꯂꯣꯟꯕꯤꯗꯧꯔꯦ ꯀꯩꯅꯣꯒ ꯆꯥꯒ ꯂꯣꯜꯂꯒ ꯕꯕꯥꯒ ꯈꯔ ꯊꯛꯃꯤꯟꯅꯔꯝꯃꯣ ꯃꯣꯏ ꯇꯥꯃꯣ ꯀꯣ ꯁꯤ ꯁꯪꯒꯣꯝꯅꯦ ꯁꯪꯒꯣꯝ ꯑꯗꯨ ꯂꯩꯔꯦ ꯆꯤꯅꯤꯁꯨ ꯂꯩꯔꯦ ꯑꯗꯨꯗꯤ ꯂꯣꯜꯂꯀꯥꯟꯗ ꯗꯥꯡꯉꯣꯒ ꯇꯧꯔ ꯕꯕꯥꯒꯤ ꯆꯤꯅꯤ ꯍꯥꯞꯇ꯭ꯔꯤꯉꯥꯏ ꯈꯥꯏꯗꯣꯛꯄꯤꯌꯨ ꯇꯥꯃꯣ ꯑꯩꯈꯣꯏ ꯊꯣꯏꯕꯤꯗꯣ ꯃꯃꯥꯟꯅꯕꯤ ꯈꯣꯏꯗ ꯀꯦꯕ ꯂꯥꯛꯏ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏ ꯅꯦꯕ ꯁꯟꯗꯤ ꯍꯣꯏꯗ ꯃꯣꯏꯗ ꯀꯦꯔꯤ ꯍꯥꯏꯕꯀꯣ ꯆꯪꯉ ꯌꯦꯡꯉꯨꯁꯦ ꯁꯤ ꯍꯨꯏꯁꯦ ꯍꯅꯨꯔꯕꯅꯦꯕ ꯍꯅꯨꯕꯤ ꯑꯣꯜꯂꯕꯅꯦ ꯌꯦꯡꯉꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯝꯃꯅꯤ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯂꯩꯍꯧꯔꯕ ꯀꯩꯅꯣꯅꯦ ꯁꯤ ꯆꯍꯤ 10 ꯁꯨꯔꯝꯃꯗ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯌꯨꯝ ꯄꯥꯜꯂꯛꯏꯁꯦ ꯆꯍꯤ 3 ꯃꯈꯥꯏ ꯐꯥꯖꯤꯜꯂꯛꯑꯦ ꯑꯗꯨꯏ ꯃꯃꯥꯡꯗꯤ ꯃꯆꯥ ꯃꯌꯥꯝ ꯄꯣꯛꯇꯅ ꯂꯩꯍꯧꯔꯕꯅꯦꯕ ꯌꯦꯡꯉꯣ ꯇꯞ ꯇꯥꯡꯉꯩꯒ ꯀꯦꯅꯔꯒ ꯇꯧꯔꯝꯃꯤꯁꯦ ꯌꯦꯡꯉꯣ ꯏꯅꯝ ꯃꯈꯨꯠ ꯇꯪꯈꯥꯏ ꯑꯃ ꯎ ꯂꯩꯔꯝꯃꯤꯌꯦ ꯉꯁꯥꯏꯗꯒꯤ ꯑꯩꯁꯨ ꯚꯥꯞ ꯑꯣꯏꯗꯕꯤꯗ ꯏꯅꯝꯃꯥꯏ ꯆꯦꯡ ꯂꯥꯛꯑꯦ ꯃꯌꯥꯝ ꯁꯝꯁꯦ ꯒꯥꯔꯤ ꯇꯣꯡꯉꯛꯄꯗꯅꯦ ꯂꯣꯏ ꯈꯣꯏꯗꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯈꯤꯇꯪ ꯆꯞꯀꯦꯅ ꯅꯨꯡꯁꯤꯕꯅ ꯈꯪꯊꯦꯡꯉꯦ ꯑꯗꯨꯏꯅꯦ ꯌꯥꯔꯦ ꯀꯩꯅꯣ ꯐꯖꯩ ꯑꯗꯨ ꯀꯂꯔꯗꯣ ꯀꯅꯥꯅꯣ ꯍꯦꯌꯔ ꯀꯂꯔꯗꯣ ꯃꯩꯕ꯭ꯔꯥ ꯁꯤ ꯂꯣꯏꯁꯤꯜꯂꯦ ꯑꯩ ꯁꯪꯒꯣꯝ ꯇꯤꯡꯈ꯭ꯔꯦ ꯃꯥꯟꯗꯦ ꯑꯁꯤ ꯂꯩꯒꯦꯔꯣ ꯁꯅꯥꯁꯦ ꯐꯖꯕꯒ ꯁꯤꯅꯤꯀꯣ ꯁꯤꯗꯤ ꯏꯟꯆꯤ ꯑꯩ ꯁꯅꯥꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯇꯨ ꯁꯤꯗꯤ ꯌꯦꯡꯉꯣ ꯁꯅꯥꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯆꯤꯔꯪꯒꯤꯔꯥ ꯍꯣꯏ ꯁꯤꯗꯤ ꯃꯥꯃꯤꯅꯤꯁꯤꯅꯦ ꯑꯩ ꯁꯤ ꯏꯟꯁꯤꯔꯥꯅ ꯇꯧꯕ ꯑꯗꯨ ꯏꯜꯂꯣ ꯑꯗꯨ ꯐꯖꯩꯌꯦ ꯑꯗꯨ ꯔꯥꯅꯤꯔꯣ ꯁꯤꯗ ꯃꯥꯜꯂꯦ ꯔꯦꯠꯅꯤꯕꯨ ꯃꯤꯔꯥꯏꯕ ꯁꯤ ꯑꯩꯒꯤ ꯃꯥꯏꯁꯦ ꯃꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯀꯟꯅ ꯂꯣꯏꯁꯜꯂꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯣꯛ ꯂꯣꯏꯗ꯭ꯔꯤ ꯃꯥ ꯍꯧꯖꯤꯛ ꯁꯤꯅ ꯔꯦꯕꯤꯀꯥ ꯉꯥꯡꯈꯝ ꯍꯥꯏꯇꯥꯔꯦ ꯔꯦꯕꯤꯀꯥ ꯉꯥꯡꯈꯝ ꯃꯥꯒꯤꯁꯨ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯅꯤ ꯑꯩꯅꯁꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯃꯥꯒꯤꯁꯨ ꯔꯦꯕꯤꯀꯥ ꯉꯥꯡꯈꯝ ꯍꯥꯏꯅ ꯂꯩꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯅꯨꯄꯤ ꯑꯩꯒꯤꯗꯤ ꯀꯩꯅꯣ ꯁꯝꯅ ꯁꯨꯃꯥꯏꯅ ꯊꯥꯗꯔꯁꯦ ꯍꯥꯏꯔ ꯁꯝꯐꯥꯒ ꯐꯥꯗꯕꯤꯗ ꯍꯣꯏ ꯑꯩꯈꯣꯏ ꯊꯣꯏꯕꯤꯈꯣꯏ ꯅꯩꯒꯤꯗꯧꯔꯦ ꯍꯧꯖꯤꯛ ꯂꯥꯛꯑꯣ ꯆꯥꯕ ꯌꯥꯝ ꯆꯥꯔ ꯍꯜꯂꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯐꯖꯔꯦ ꯀꯩ ꯆꯥꯅꯤꯡꯒꯦ ꯍꯥꯏꯔꯣ ꯀꯦꯝ ꯆꯥꯅꯤꯡꯗ꯭ꯔꯤꯌꯦ
Oh, kena dangoi menak tene sapo thamam bani saminaro. Ani yang tu ipanu pana lebi ni si sapo tene si drong. Koi keris na. Koi keris na lebi ni si badal loi re ai pa te mai bang de. Nang ga chap mane kem khang no ai chu. Mayam akoi ba kabok muri jari mathang di kabok muri je kg moi lebi rage baba gi. Kare ta ba. Sina ngai ko pazana le. Sina khoi gi kari. Bona me tau bu to kari ba. Lao lao. Oh. Trader era trader era. Cây nổ ngạc cổ cái đừng mang cá khô tàu mà giờ cá cái đấy mẹ làm tu hao bị nấm à hay chúng tôi sẽ lấy rồi mẹ làm nhiều tôi quay bùng ogi bùng quần mà đi xí đó xin là mai bạc bạc ăn đấy nè anh là crore pati gi mà gì ôi đuôi thế nát ra Sina ibagi tiki sina ibagi sina si hona ri je yang kui re hona jara je pungkon mari si tum phamma ga lai doi ni ado yar free da phamma na te ko me am se hona ri ne ma gi je sine hek hona mai pak badane ngasi lab thara ga ni ko pati gi ma si oi doi ni lab thara ga me am da lab thara tham ni plus ni chali je plus de sal je kai sari ठीक है कोई थोड़ी सी लुई देवा नहीं मुझे पा कोई थोड़ी भी लोशन में लुई करे तो जाओ कोई थोड़ी से मागी मुका सूट कलर से आई नाम पम जबा मसूर से ये और सीधा हम पेटम यस फजरे हमें दिया आई फजरे ने गाइस जिंदा पापी मम्मा ने भी छिंदी इस नहीं रे ai ni papa zai hai mami đi na cái nào riêng lo thật sự đâu à cái câu nhà anh sẽ câu là ý nhà rồi cái nào riêng có nước thật sự đâu mình xin lay mà phong ra sai đi năm bữa này mà mang thật tập cái nào sẽ có cái này mình dễ mấy ai focus rồi mấy ai để làm hay bấm là tại anh xem cái clip bấm pro mà phải đóng thuê clip đâu anh xì đấy cái clip phải làm bấm gì đấy cây nào thì lòng đó mà sắc cái gì mà giờ mà rồi thì là anh đi cái holding đá ra cái này là gì này ông ta kia cái nào đấy rồi hả bạn kia cọng mi nào rồi mi cái gì gì lên sao không thế không có chuyện là nhầm giống anh đi khơi thôi giống mà phải giống mà cái gì mà ai cứ thi gì chẳng mua sao em làm vậy? Bây giờ nó cả những cái đồ gì dùng tôi mà tôi bên trong này cái gì? Năng là bùi hiện rồi bây giờ. Nhưng mà bây giờ đâu mà? À coi thôi bây giờ đâu mà? Bây giờ đâu mà? À tôi nói nó bây giờ như gì? Khui bây giờ đi bây giờ đi hả? Mẹ ai cái nào nó bị si mà nó bị si mà thằng nào si guitar này khang nghe mà thằng nào guitar đấy à? Khangri cái chân gì đấy? cái chữ đó là mấy sắc sắc có chỉ cho hai mai bắt tầm tầm khang là ngoài sao cái này phone nó sẽ đâm ở đây chứ? YouTuber bây giờ mà cái này cái này năng đi là tập à? cái này boss cái này không à khang đi cái nào cái này không đây thì hay hay tôi đã man mà
Sini mayai dah tahan lupa. Si amo pa si. Anh chắc kìa quả. Thôi biết rồi. Rồi biết nào không? Cái nó ra kìa nào hả? Memory ở đây này memory. Mà memory ở đây xem. Tu, xin hành riêng của tu. Tu ma'am na hangi angang anoy pa angang du niya bako. Ayun, sim daw hai ba se. Tao kano. Ako'y thời sang gì đó ra. Sorry. Sẽ ako'y thời sang phải dậy cái mảnh dòng như thế bia. Hey, yam style tao có nó cày nà đây hiện đồ kia đi mà. Cày mà. Coi tuổi kia có sao đâu gì kia. Cày nà thì ngay đi sổ mà cái mà lì cơ. Ôi sao này cái dùng bàn là cái gì vậy? Batang da Miss Rebecca. Museum tak? Museum tak? Ako'y mari photo am taka phanjira. Hajim pot kia sapos silai le. Hao, ille. Inba loi le. Ngasigi hajim pot ki plau le le sida. Sara ki koi sak lam. Taro. Anta saung na mo yang ke. Hao ra. Yes, thank you. Kamu tidak lupa lagi kan undang itu. Ada pamu ba? Nang nanti as kamu ada pamu ba? Nang nanti ada. Mathang na magi tar maning ge ani sigi. Ama do dilum jan gere udre. As tay jago. Ai isani ka paksa ka dawde. Tay jago yam nusia ba. Chào Dung mà Tần Dung. Sa hết gì? Ngồi gì? Sa bút rồi. Đi tới. Angang sa din si Jogo. Sabi paเลยAina yum balak badari moi se pikru pikna le hauban yang kui da bagi mawong da sai au ma kai ka gai yum pan be ang doi sai hi au hum mai ji da hong ni ba khung se na tra le hong pare han ban pu chi na si di kai na
ꯃꯁꯛ ꯐꯖꯗ꯭ꯔꯣ ꯑꯩ ꯅꯥꯎꯄꯤꯁꯦ ꯃꯁꯛ ꯐꯖꯕꯅꯤ ꯁꯤꯅ ꯏꯍꯦꯟ ꯍꯦꯟꯅ ꯁꯃꯥ ꯁꯤꯗ ꯑꯕꯦꯝꯃ ꯁꯤꯗ ꯍꯥꯏꯕꯤꯔꯝꯃꯣ ꯁꯤ ꯉꯥꯡꯁꯦ ꯗꯥꯎꯁꯦ ꯇꯤꯃꯤ ꯆꯥꯎꯗꯅ ꯅꯦꯛꯁꯇ ꯃꯥ ꯇꯥꯕ ꯈꯪꯗꯦ ꯑꯗꯨꯝ ꯇꯥꯕ꯭ꯔꯣ ꯀꯅꯥ ꯂꯩꯒꯦ ꯑꯩ ꯆꯥꯛ ꯊꯣꯡꯒꯗꯕꯗ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕ ꯆꯥꯛ ꯊꯣꯡꯕꯅ ꯑꯩꯈꯣꯏ ꯄ꯭ꯂꯥꯎ ꯆꯥꯕ ꯂꯣꯏꯔꯦ ꯀꯩꯅꯥꯒ ꯐꯣꯇꯣ ꯑꯝꯇꯪ ꯅꯝꯃꯤꯟꯅꯈꯤꯒꯦ ꯑꯗꯨꯒ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯩꯁꯤ ꯂꯩꯔꯦ ꯆꯥꯕ ꯂꯣꯏꯔꯛꯄꯗ ꯀꯥꯂꯦꯟ ꯑꯣꯏꯕꯅꯤꯅ ꯍꯨꯃꯥꯡꯅꯦ ꯀꯩꯅꯦ ꯄꯨꯔꯥ ꯃꯨꯐ꯭ꯂꯥ ꯇꯥꯔꯦ ꯃꯣꯟꯗꯣ ꯌꯨꯡꯈꯠꯀꯦ ꯌꯨꯡꯈꯠꯈ꯭ꯔꯣ ꯃꯣꯟꯗꯣ ꯑꯩꯒꯤꯗꯤ ꯚꯤꯗꯤꯑꯣꯅꯤꯅ ꯁꯣꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔꯅꯤ ꯈꯣꯡꯕꯨ ꯃꯤꯔꯦ ꯃꯌꯥꯝ ꯑꯩꯁꯦ ꯌꯨꯝꯗ ꯍꯜꯂꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯌꯨꯝꯗ ꯍꯟꯕ ꯄꯤꯗ꯭ꯔꯦ ꯕꯨꯡꯉꯣꯒ ꯊꯣꯏꯕꯤꯒꯅ ꯕꯕꯥꯅ ꯆꯦꯜꯂꯒ ꯉꯝꯈꯤꯗ꯭ꯔꯕ ꯃꯁꯥꯁꯤꯅ ꯌꯦꯟ ꯂꯩꯔꯨꯅꯤ ꯀꯥꯏꯅꯒ ꯆꯦꯟꯈꯤꯕ ꯋꯥꯅꯤꯗ ꯑꯗꯣ ꯉꯝꯗ꯭ꯔ ꯃꯥꯅ ꯑꯃꯨꯛ ꯍꯜꯂꯦ ꯑꯗꯣ ꯈꯣꯏꯕꯥꯁꯦ ꯃꯁꯥ ꯌꯥꯝ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯥ ꯊꯥꯗꯣꯛꯑꯒ ꯆꯠꯄꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀோ ꯑꯩꯁꯦ ꯕꯕꯥꯁꯦ ꯃꯁꯥꯁꯦ ꯆꯠꯄꯐꯥꯎ ꯉꯝꯗ꯭ꯔꯦꯕꯀോ ꯌꯥꯝ ꯁꯣꯟꯖꯜꯂꯦ ꯑꯗꯨꯅꯅꯦ ꯑꯩꯁꯦ ꯃꯥꯁꯦ ꯊꯥꯗꯣꯛꯑ ꯆꯠꯄꯁꯨ ꯄꯥꯛ ꯉꯝꯗ꯭ꯔꯦ ꯈꯪꯗꯦ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯄꯣꯛꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯊꯤ ꯃꯌꯥꯝ ꯏꯄꯥꯁꯦ ꯅꯥꯔꯦꯗꯅ ꯑꯩꯅ ꯃꯥꯏ ꯃꯅꯥꯛꯇ ꯁꯪꯉꯒ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯕꯁꯨ ꯐꯪꯗꯦꯗꯣ ꯍꯥꯏꯗꯤ ꯑꯩꯁꯨ ꯏꯅꯦꯝ ꯏꯀꯨ ꯑꯃ ꯄꯥꯜꯂꯤꯕꯅꯤꯅ ꯃꯣꯏꯁꯨ ꯃꯁꯥ ꯁꯣꯟꯕꯅꯤꯅꯀோ ꯑꯗꯨꯅ ꯈꯪꯗꯦ ꯑꯩꯈꯣꯏ ꯕꯥꯁꯦ ꯌꯥꯝ ꯀꯟꯅ ꯅꯥꯍꯦꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯕꯥ ꯗꯣꯛꯇꯔꯗ ꯅꯍꯥꯟ ꯌꯦꯡꯉꯨꯔꯕꯅꯦꯕꯀꯣ ꯃꯥ ꯅꯍꯥꯟꯗꯒꯤ ꯗꯥꯏꯕꯤꯇꯤꯁ ꯄꯦꯁꯦꯟꯅꯦꯕ ꯑꯩꯈꯣꯏ ꯕꯥꯁꯦ ꯑꯗꯣ ꯍꯟꯗꯛꯁꯤꯅ ꯈꯔ ꯍꯦꯟꯅ ꯁꯣꯟꯖꯜꯂꯦ ꯃꯌꯥꯡꯁꯨ ꯀꯪꯇ꯭ꯔꯤꯛ ꯀꯪꯉꯤ ꯁꯔꯨ ꯉꯛꯇ ꯉꯥꯏꯔꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯑꯗꯨꯅ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯅ ꯈꯔ ꯀꯟꯅ ꯂꯩꯔꯀꯥꯟꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯋꯥꯈꯜꯗꯣ ꯑꯗꯨꯝ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯁꯣꯟꯖꯜꯂꯛꯄꯁꯦ ꯎꯕꯗ ꯑꯩꯉꯣꯟꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯍꯥꯏꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯔꯒꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯇꯧꯋꯤ ꯑꯗꯣ ꯕꯕꯥꯒꯤ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯕꯅꯦ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯃꯤꯕꯀꯣ ꯍꯤꯒꯥ ꯌꯩꯕ ꯈꯣꯠꯄ ꯈꯔ ꯇꯧꯕꯤꯔꯝꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯅꯕ ꯑꯗꯣ ꯊꯣꯏꯕꯤ ꯈꯣꯏ ꯕꯨꯡꯉꯣ ꯈꯣꯏꯅꯁꯨ ꯏꯆꯦ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣꯅ ꯑꯩꯁꯦ ꯐꯥꯔꯒ ꯊꯝꯃꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯕꯕꯥꯒꯁꯦ ꯊꯥꯗꯣꯛꯑ ꯆꯠꯄꯗꯣ ꯑꯩꯉꯣꯟꯗꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯀꯣ ꯉꯥꯛꯇꯪ ꯊꯦꯡꯊꯔꯒ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯈꯔ ꯊꯦꯡꯂꯞꯅ ꯆꯠꯂꯒꯦ ꯆꯥꯛ ꯏꯁꯤꯡ ꯑꯥꯗ ꯏꯅꯦꯝ ꯏꯀꯨꯒꯤ ꯆꯥꯛ ꯏꯁꯤꯡꯗꯤ ꯂꯣꯏ ꯊꯣꯡꯉꯒ ꯊꯝꯃꯝꯃꯕꯅꯦꯕ ꯂꯣꯏꯔꯝꯃꯕꯅꯦꯕꯀꯣ ꯂꯣꯏꯔꯀꯥꯟꯗ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯝꯃꯀꯥꯟꯗ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯣ ꯁꯣꯝꯗꯁꯨ ꯕꯕꯥꯁꯦ ꯅꯥꯔ ꯂꯩꯕꯅꯤ나 खितंग कनो तौरगा थिंदरकांदा चटलगे बाबागी हिगा नुंग खरा यैथोकपिरमगेबको बा याम चियाबा को बागी मखोंगजे मखोंगजे मयाम कंगसले हाबा खंगदेदा मयाम नुंगाइबम लैदे आइदि नुपा मयुमदसु मंगाइ असोनबे असोनबंगा अदे इपामदसु असोनबे असोनबंगा आई कोंगाव अदो मैम मोइजो चाक इन्जांग थोंनबा याम कन्ना तौ होनारिबको कोइ बुङा येन थोंदौरि हुजि याम कन्ना इसौ लाङा मखोइ दाङो प्लाउ बिजागे तौनि प्लाउ जिजो आइना फमतेउदना लोइन पुंपाक पाखरे से नोइनि जामिनौ से सिबु चाहि दाङोना हल्लिबनि अंगोन सिबु दाङोना हनबा अंगां मालिब्रे यंगबो सिबु
ꯋꯥꯔꯤꯁꯦ ꯗꯥꯡꯉꯣꯏ ꯃꯅꯥꯎ ꯄꯥꯅꯦꯕꯁꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯦꯡꯉꯥꯏꯗꯔꯤꯅꯦ ꯑꯩ ꯆꯍꯤ ꯌꯥꯝꯈꯠꯂꯦ ꯆꯍꯤ 30 ꯈꯛꯇꯪ ꯑꯣ ꯃꯥꯅ ꯗꯥꯡꯉꯣꯟꯅ ꯍꯜꯂꯤꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯦꯕꯀꯣ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯂꯥꯛ ꯄ꯭ꯂꯥꯎꯁꯦ ꯆꯥꯊꯣꯛꯁꯤ ꯂꯥꯛ ꯆꯦ ꯖꯤꯅ ꯂꯥꯛ ꯑꯩ ꯆꯥꯛ ꯆꯥꯔꯤꯁꯦ ꯀꯩ ꯅꯪ ꯆꯥꯕ ꯚꯤꯗꯤꯑꯣꯗꯨ ꯃꯨꯊꯠꯂꯨ ꯃꯥ ꯆꯥ ꯌꯥꯅꯕ ꯑꯩꯈꯣꯏ ꯗꯥꯡꯉꯣ ꯏꯟꯕꯤꯒꯦ ꯁꯦ ꯑꯩ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯃꯨꯊꯠꯀꯦꯁꯦ ꯆꯥꯔꯨꯔꯣ ꯂꯥꯛꯑꯣ ꯆꯥꯕ ꯅꯠꯇꯦ ꯑꯩ ꯇꯁꯦꯡꯅ ꯆꯥꯛ ꯆꯥꯔꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯇꯣꯔꯣ ꯑꯩ ꯎꯅꯕ ꯂꯥꯏꯖꯣꯉꯣ ꯄꯤꯛꯇ꯭ꯔꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯦꯁꯦ ꯑꯩ ꯂꯩꯁꯥꯔꯤꯉꯩꯒꯤ ꯏꯃꯥꯟꯅꯕꯤ ꯀꯣ ꯑꯩ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦ ꯃꯣꯏ ꯑꯅꯤꯁꯦ ꯈꯪꯉꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯀꯣ ꯆꯦꯔꯪꯒꯤ ꯂꯥꯏ ꯃꯍꯨꯠ ꯁꯤꯜꯍꯧꯔꯦ ꯃꯅꯝꯃꯅ ꯀꯣꯅꯦ ꯑꯩꯒꯤ ꯅꯨꯄꯥ ꯊꯕꯛ ꯌꯥꯝ ꯀꯟꯅ ꯐꯔꯤ ꯃꯌꯥꯝ ꯌꯦꯟꯅꯦ ꯃꯥꯅ ꯀꯟꯅ ꯊꯣꯡꯗꯔꯤꯁꯦ ꯊꯥꯎ ꯌꯥꯎꯗꯕꯤꯗꯅꯦ ꯊꯣꯡꯉꯤꯁꯦ ꯊꯥꯎ ꯈꯤꯇꯪꯒ ꯍꯥꯞꯄꯒ ꯕꯕꯥ ꯆꯥꯕ ꯌꯥꯅꯕ ꯁꯤꯅ ꯑꯩꯈꯣꯏ ꯃꯥꯊꯣꯏꯁꯦ ꯌꯥꯝ ꯐꯖꯊꯣꯛꯑꯃꯤ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯤꯗ ꯁꯛꯁꯦ ꯌꯥꯗ꯭ꯔꯦ ꯀꯣꯞꯄꯦ ꯑꯝꯇ ꯄꯝꯒꯦ ꯂꯥꯎꯁꯦ ꯏꯆꯥ ꯊꯣꯏꯁꯦ ꯉꯁꯤꯒꯤ ꯄꯝꯗ꯭ꯔꯤ ꯂꯥꯎꯁꯦ ꯉꯁꯥꯏꯒꯩ ꯎꯍꯟꯗꯦ ꯃꯣꯏꯅ ꯇꯧꯏꯖꯣ ꯇꯨꯝꯕꯒꯤꯅꯤ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥꯎꯔꯅꯤ ꯉꯧꯕ ꯍꯧꯕꯗ ꯉꯥꯏꯔꯤ ꯁꯤꯗꯅ ꯆꯝꯐꯨꯠꯅꯦ ꯃꯌꯥꯝ ꯐꯨꯠꯂꯤꯁꯦ Kayaknya hari ini yang jadi gelas maksudnya jadi gelas kau deh kayak cuma jadi gelas kau beri haji ini jadi gelas kau beri ꯁꯤꯉꯥꯡꯁꯦ ꯅꯤꯡꯉꯥꯏ ꯇꯧꯕ ꯌꯥꯕ ꯇꯧ ꯂꯣꯏꯔꯀꯥꯟꯗ ꯌꯦꯡꯉꯣ ꯁꯤꯡꯈ꯭ꯔꯕ ꯀꯀꯥ ꯃꯔꯨ ꯄꯨꯔꯅ ꯀꯧꯕꯒ ꯇꯥꯁꯤꯟꯅꯄꯣꯠ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯄ ꯂꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯍꯜꯂꯛꯑꯦ ꯌꯨꯝ ꯌꯧꯕꯗ ꯄꯨꯡ 11 ꯇꯥꯔꯦꯕꯀꯣ ꯌꯥꯝ ꯊꯦꯡꯉꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯕꯥꯏ